Uripok asom lekai naurem thong phawbagi manungda leba club singi apunba body am oiriba miamgi yaifa thausil thaupal luk ngia thongna sinduna Uripok ta hokiba July 10 da koki militant singna nomai kaplakpada panbadagi laikhidraba saikom subolgi mihatpu yaningdaba pongdoktuna wakan mifam phangkre mifam aduda saruk yaramba miathaugi member maibam kogen na phongdorakpada hojik thokliba irang asi thoktrine mamangda lamdam asigi MLA minister singna noma kangdana press media gi kuthangda wakya marum ngangduna lakli aduga leibak asigi asukluraba matam asidana wanganglataba asi pente haiki theli biji maram je akoi nuai taba pungdokpo oina koi black beige thesen thesabne aduga lucy aina koi kano andak leigidaba tribal nupi nagagi sininau haitare ko sigi semakta ju koi nuai to pungdok chari aduga sanupa subon gidamakta koi nuai to bisi awa pungdok poina ngasi dharna je phamjabani nakal amaromda laikhidraba subolgi mane saikom ningol memsana phongdorakpada ngasi makthokliba irang ngasi kuki singa laingak ani gi marakta thokpa irangni masida laingak ta taisenaba ngamdraga micham miam kaya ama asok apan misimina phawba yawlaba phawda laingak na warosin ama porakpa ngamdaba si laibak thibani haiki wakat mifam aduda manipurdagi assam rifle lokto u kuki militant singdagi su lokto u haina thaba play card kaya su sijanaki ngasi thoiba manipurda kangluki irang kuki amajong maitei tawse akhoi manipur government matik sadabadagi thokpane na ai hainingi manipur government ngasi ma popi thabagi thogai birure aduga kuki gi mapalomdagi sangakpa jingji buchu moi gi leibam thogai birure adoidi akhoi manipur sakana siwai wa ama taisan bina wa tembiba yabadu tawbidra kana micham praja danga si awa ana tadana achi ana ya yaw kaji toy ngakani haiba leiba acham nei pananga chi micham praja ngatadana micham praja da onjan na hali michang mikai nei ber sakagi acham nei panjing na kuki gi michang chang na tauri akhoi manipur saka je kai dau lege ba central saka da tangdana nappu bagira bangachi akhoi na chaiteng pangi je akhoi manipur tongana taba hana tongani engamba dum hingba pami akhoi aje jingba central saka na akhoi manipur da karma mi yeng no ba yeng biri se mani amoi na ai iya si kai muk tau jadra ba icham chamba taura kanda moi kuki ga thengna raga lan chongna ba si bne ai ai thamoi da pen da ba kai chu lai ro ai koi bunga pi sen bi ne ai ba assam lai pana iya da ka pa chi di ai gi ta boy da ya pen de yam nungai te aduna assam lai pa manipur da gi lok thok piu